ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯗꯕ ꯌꯥꯎꯔꯛꯄꯗꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯍꯥꯠꯅ ꯁꯨꯅꯔꯛꯄ ꯑꯁꯤꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ, ꯅꯥꯠ, ꯆꯠꯅꯕꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕ, ꯁꯦꯝꯒꯠ ꯁꯥꯒꯠꯄ, ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯊꯣꯡ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯕꯝꯁꯤ ꯂꯨꯁꯤꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ ꯂꯨꯆꯤꯡꯕ ꯃꯁꯤꯡ ꯍꯟꯊꯔꯛꯄꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯉꯝꯗꯕꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯁꯨꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯤꯕꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯞꯊꯣꯛꯍꯟꯅꯕ ꯃꯔꯝꯁꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯖꯔꯕꯁꯨ ꯑꯄꯨꯟꯕ ꯁꯛꯇꯝꯗꯤ ꯇꯞꯅ ꯃꯃꯤ ꯁꯥꯝꯊꯔꯛꯂꯤ꯫ ꯂꯝꯗꯝꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ, ꯊꯕꯛ ꯆꯪꯕ ꯑꯃꯗꯤ ꯄ꯭ꯔꯃꯣꯁꯟꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫ ꯆꯞ ꯃꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯈꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯅꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯥꯍꯜꯂꯕꯁꯨ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯌꯥꯍꯟꯗ꯭ꯔꯤ꯫ ꯃꯥꯡꯖꯤꯟ ꯊꯥꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯃꯥꯡꯂꯣꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯛꯇꯨꯅ ꯂꯝꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯠꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯨ ꯅꯤꯡꯇꯝꯕ ꯐꯪꯂꯦ, ꯃꯤꯌꯥꯝ ꯂꯩꯉꯥꯛ ꯂꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯂꯩꯉꯥꯛ ꯑꯁꯤ ꯀꯔꯤꯅꯣ, ꯀꯝꯗꯧꯅ, ꯀꯔꯤꯒꯤ ꯂꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯟꯗ꯭ꯔꯤꯉꯩꯗ ꯂꯤꯡꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯂꯦꯡꯗꯅ ꯊꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯗꯅ ꯈꯨꯟꯅꯥꯏꯔꯣꯜꯁꯤ ꯇꯞꯅ ꯃꯃꯤ ꯁꯥꯝꯍꯜꯂꯛꯇꯨꯅ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝ, ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯍꯛ ꯂꯩ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯔꯤ꯫ ꯂꯩꯉꯥꯛ ꯊꯧꯔꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯕꯨ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯦꯟꯅꯕ ꯊꯝꯕꯤꯔꯤ꯫ ꯃꯁꯤꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯔꯣꯜ ꯈꯦꯟꯅꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕ ꯆꯍꯤ 65 ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ, ꯂꯩꯔꯨꯕ ꯃꯐꯝ, ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ, ꯂꯣꯜ ꯑꯃꯗꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯇꯣꯈꯥꯏꯍꯜꯂꯤ꯫ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏ ꯍꯥꯏꯔꯕꯁꯨ ꯈꯨꯟꯅꯥꯏꯁꯤꯗꯤ ꯑꯁꯨꯝ ꯃꯆꯦꯠ ꯊꯣꯛꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯗꯒꯤ ꯁꯣꯊꯔꯕ ꯀꯥꯡꯂꯨꯞ, ꯕꯦꯛꯋꯥꯔꯗ ꯀꯥꯁꯠ, ꯇ꯭ꯔꯥꯏꯕꯦꯜ, ꯃꯨꯁꯂꯤꯝ ꯅꯠꯇ꯭ꯔꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯒꯤ ꯃꯩꯇꯩ ꯍꯥꯏꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯒꯨꯝ ꯂꯧꯅꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯍꯤꯟꯗꯨꯅꯤ, ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ, ꯃꯨꯁꯂꯤꯝꯅꯤ, ꯁꯣꯊꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯉꯝꯍꯟꯗ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯃꯤꯈꯜꯒꯤ ꯇꯤꯀꯦꯠ ꯄꯤꯕꯗ, ꯚꯣꯠ ꯊꯥꯗꯕꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯌꯦꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯒꯨꯝ ꯎꯔꯤ꯫ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯩ꯫ ꯂꯝꯗꯝ ꯑꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ, ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ, ꯄꯥꯎꯅꯥ ꯃꯦꯟꯖꯣꯔꯅꯆꯤꯡꯕ ꯑꯊꯧꯕ ꯀꯌꯥ ꯄꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯦ꯫ ꯃꯤꯈꯜ ꯇꯧꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯤꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯝꯈꯩ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯈꯪ ꯑꯍꯩ ꯈꯔꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯝꯈꯩ ꯀꯥꯏꯗꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3 ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯇꯤꯀꯜ 3 ꯁꯦꯝꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯀꯌꯥꯝ ꯀꯨꯏꯅ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯉꯝꯒꯅꯤ? ꯁꯦꯝꯗꯣꯛꯈꯤꯕ ꯁꯔꯨꯛꯇꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯀꯥꯏꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁ꯭ꯇꯦꯠꯅꯤ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯝꯈꯩ ꯀꯥꯏꯗꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯗꯨꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯕꯇꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯝꯈꯩ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯅꯥꯅ, ꯀꯝꯗꯧꯅ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯄꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤ ꯈꯨꯟꯅꯥꯏꯔꯣꯜ, ꯂꯩꯉꯥꯛꯂꯣꯟ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯋꯥꯠꯄ, ꯑꯃꯒ ꯊꯣꯡ ꯃꯥꯟꯅꯗꯕ, ꯀꯥꯡꯂꯨꯞ ꯅꯥꯏꯕ, ꯊꯕꯛ ꯐꯪꯗꯕ, ꯗ꯭ꯔꯒ ꯑꯃꯁꯨꯡ ꯌꯨꯅꯆꯤꯡꯕ ꯅꯤꯁꯥꯒꯤ ꯆꯩꯊꯦꯡ, ꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ, ꯈꯨꯟꯅꯥꯏꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯅꯤ꯫ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯃ, ꯈꯨꯟꯅꯥꯏ ꯑꯃ ꯈꯨꯗꯨꯝ ꯆꯟꯕ, ꯂꯩꯉꯥꯛ ꯆꯠꯊꯕ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛ ꯍꯣꯡꯕꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯗꯦ꯫ ꯆꯍꯤ ꯀꯌꯥ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯍꯨꯠ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯍꯣꯡꯂꯕꯁꯨ ꯈꯨꯟꯅꯥꯏ ꯍꯣꯡꯍꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯃꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯃꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯁꯛ ꯎꯗꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯊꯝꯕ ꯇꯉꯥꯏ ꯐꯗ꯭ꯔꯤ꯫ ꯄꯟꯗꯤꯠ ꯅꯦꯍꯔꯨꯒꯤ ꯋꯥꯍꯩꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯑꯆꯦꯠꯄ ꯋꯥꯈꯜ, ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯁꯨꯡ ꯃꯪꯂꯥꯟꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇꯁꯦꯡꯕ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛ ꯀꯣꯟꯁꯤꯟꯕ ꯉꯝꯕ, ꯃꯁꯛ ꯎꯗꯕ ꯑꯀꯟꯕ ꯂꯪꯂꯥ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫
ꯄꯥꯟꯗꯝ ꯑꯁꯤꯒꯤꯗꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯅ ꯈꯪꯕꯤꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯤ